खुरुमजरे ISTV न्यूज़ में ताबिर बपुनवांगपो तरामनोक्सरे हौजहान बदमरुई बपाव लोबिसे माराम कांगलुप की नात सक्तम अमदी ममांगै दिगे लेजरकपसिंग डॉक्यूमेंटेशन तौब हौरे अदै कांगलुपसिंगना तमजनिंगाई ओइरे हौजि पाउसनो मुपिजरे माराम कांगलुप की महौसादगी लेजरकप पोटलम हौरकफम अमदी इतिहास कमरी लेनब मफमसिंग जगोय अमदी फोक सॉन्गसिंग डॉक्यूमेंटेशन तौब हौरे महौसागी पुंसी महिंग अमसुंग सनालोंचसिंग मांगनदनब होटनबसे लमदमसिदा खुंदारिबा ते यलहुमी कांगलुपसिंगना तमजनिंगाई ओइरे हिरमसिदा पाउदममा माराम स्टूडेंट यूनियन अमसुंग मारालुई कराली मई सिजोइकांग सिंधुना थासिगी तांग कुंतरेतगी कुमापन फावा एन आउटरीच टू हिस्टोरिकल विलोंग एन माराम खुलेन कोवा प्रोग्राम अमा पांगथोकी प्रोग्राम अबदुदा इम्फाल लगी चटपा पाउमी कांबु अमसु सरुक याखी प्रोग्राम अदुगी मरुओइबा सक्तमना माराम जातिगी ममांगैदिगी लेजरपा फोक सॉन्ग नाट कल्चर अमदी युमलै करे कुमना थिजिंदुना रिकॉर्डिंग अमसुंग डॉक्यूमेंटेशन गी थबक पांगथोकपनी मारामगी खुंजासिंगना फोंदोरकपगी मतुंगिना माराम जातिगी खुनुंग इसै असे आइबो ओइना लैबा नते चिनबुंग ओइना लैबनी खुनुंग इसै असे लाइनिंग लाइसोन थौदो वाथोक अमदी पुंसी महिंगा तना थानाबा यादबा मरी लैनै लौबा युम साबा मिसी मिना लुहोंग कैहोंगबा अमदी पाखंग लैसाबगी नुंसी नुंगोनगी तोंगान तोंगानबा इसै मखलसिंग लै थौरंग मरी लैनना चीफ ऑफ द माराम ओइरिबा साजोंग नामना फोंदोरकपदा नाटके ओबा थौदो वाथोक क्यादा ngasisu maramgi khunung isai saknari adubu matamgi kallaba ichelna humjilakpadagi maram jatigi mahoksadagi chanarakpa lambi asida achowa chaitheng pire maram jatigi ipaipo sina ngaktuna thamlamba chanabi singa se ngasisu ngaktuna thamnaba honari handak naha sina nat saktamgi chanabi sing liduna thamnaba paikhalakpa thaba ase afawa khongthang amani haike khulasida leiriba ariba yumabadi yumlai kare ngasigi naha kayana pamnadaba phawle adubu maramgi oinadi khulakpagi yum ase pangna hek saba yaba nate saba matamdaju khunjasingna saruk yaduna sagadabani haibigi chanabi lei loisinbasu numit humnigi manungda loisingadabani khunjasingi manungda lamhen tuhen mamyo yaw labadi village authority na customary law gi matungina warak watemagi thabak chathai नाट की ओइबा थबक थरमसिंगदा चनबी ओइना फिजेट फिरोल सेट चारबसु वेस्टर्न कल्चर न कन्न हुमजिलकपा असिना मतम खरगी तुंगदा खुनुंग इसै अमदी चनलोन चचिंग असे मांगखिगद्रा हाइबगी मिपाइबो फावि हाइनासु सेरोंग नामना मखा ताना फोंदोरके पामिसिंगी खोंगचत अदुदा माराम खुलेंदा लैरिबा हिस्टोरिकल प्लेस अमक ओइरिबा सराकिलुंग द ग्रेवयार्ड ऑफ अफौ राइतांगलुंगी निंगसिंग खुबमदा चटके माराम जातिना मई अमसुंग नुंगसित के अकनब शक्ति लै हाइना ngasi फाव थाजनरे निंगसिंग खुबम असिगी मना नंगना लैबा सुरुंग मानबा खुन खुरुंग कोबा मफम अमसु लेरंबा पाउमिसिना थेंगनके मफम असे माराम जातिना सा लानगी मतमदा सिनरमनि हाइना थाजनरे खोंगसद अदुगी मतंगदा MKS के प्रेसिडेंट फुंगदी पी लेलेस्टाइन हाइखिबदा मतंगी होंगलबा अहोम क्याना जाति असिगी नाट कल्चर कयादा सोइदन सेथेंग पीगने इपु इबेलना थंबिरंबा चनबी क्या असिबु ngakpa हाइबसे ngasi hingliba nasingi thogdangni maramna tourist spot kya marang kaina lei folk song singna tawriba thabak tharam sing adu mari leinaba isai kya sakle maram jati na makhoi gi culture bu ngaktuna thamna hona bada union asina angam thodang logani amadi jati khudingmana isai sagi nat culture ngakna thamna ba thabak paikhatpa matam oire haiba appeal su tawke historical places of the Woilong and Maram land, which is the historic villages of the Maram tribe. Aduna in this outreach, we're not only trying to visit the historical places, but we're also trying to document and record some of the folk songs, which we feel because of this globalization, with the changes of the world, we are tending to lose the values of the tradition and the culture. So with that seriousness in our mind to revive and for better exploration, this outreach we have undertaken this interviews. NG Sanjay Galoina na Pogdam Jaiba Richard and Maram Khule. Haming Piu Yade Haibing Matanga Assam Rifles na FCI Ziribam da Deport in Charge on Leba e Komai Furambagit Ombo Hoxin Lobagaloina Ngasi Ziri Mamaira Paibi upon Belop Zimpal Opista Mipama Pangtok tuna akan mo ong yaning de fondo kre Mipamaduda Saru Yakiba Singna Madam Sadana Mi Puba Assam Rifles sing Police na Kup na Tigatuna Matik Sabadan di Piga the Haiba Dabi Toke Loinana Matungda Singumba Toong to Andanaba Assam Rifles Kimakok Tongba official sing na pautak pigdavani hairi
Aigi isai nangi sur haina mingthonba thonawjam samona iba isai gi larik ama ngasi haunabi matungina Manipur Press Club ta Professor Furailakpam Iboyam Sarmana release tawkhre taramduda MPCC gi media coordinator Saram Mangi Essential Composite Future of Manipur ge President KS Thoiba amade advisor Arambam Jamuna na singbam yoi singsu saruyakhe Ngasiyuk singjamai singa mathakta cement yonba dukan amagi mamangda hand grenade ama leramle bomb asi cement yonba dukan aduda thamlamba oiramgani haire tungda Manipur police ke bomb expert laktuna lokhatkre thong asibu singa makhagi apunma maira paibi lof mapal na yaning deba phongdok pagalwena wakan mi pham ama singa makha model club mamangda phangkre mi pham aduna bomb thamlamba yaning de mirakta bomb bu khulol pot oina piwe yaning de dukan asi singa makha dege ningombam suresh koba miyoyamna phambani dukan phambasu tha ani fadri cement yamna thadaduna yonba dukan sunate kanana karigidamakta bomb asi thamlamlibano haiba sengdokpiro haike angang bisingna sorokta kogi daltam bokolokoda bom dunir khamdana paina sanaroga bokhairaga mayam punama awa famda tabudura ina ai hangjeningi chasinu hanjeni kalima mara len targa su karam baluna kali maram gidam da togira mi bano habise athuma tamda chasinu na bom thangye mi chasinu na abargi kongda kongdokpiro athuma tamda Department of Social Welfare Amadi Health Services Manipur na piba State Medical Board for issue of disability certificate ngasi uripo ward number 1 gi torangbam Indrajit na miuitayta yenthokre magi yumda pangthokpa thoramaduda mhakna phangdokhibada asiguma certificate asi ikaidana amasung khangdana lerambani hauji IMC gi chairperson gi yenaduna leiba amasung council ga kamachari singa baf tana daba kaya leriba si nuaite kamachari singi sahi ani gi tolof pibi dabagi thabak lepagi khongjang sangsin bana ward ki packet kadaba scheme kya fail oidun leire phongdokladuna mari leilumba singna mieng sangbiu haike yamna water khoi di chei manga gi dangta miyam bi loina miyam thale pirapnina abai chei manga ji da tawdu thabak thorum sing ado haiba sispa gi sai asina su akoi le yamna mangjaba amasung payam yam da usung iban ispan kong sinna ching go dumba war ku direki miyam da yamna chaw mangjaba amane ha chei ngasi gi akoi disability certificate to pachida ngasi gi haiba asi akoi member moina apin to jeni All Manipur Handicapped Persons Welfare Association ge ahomluk suba foundation de gi thorom ngasi konjeng laika Eclipse Theatre Community Hall de pangthokre ngasi gi thorom aduda Padmasri L Nabakishore Singha Association asigi President and Keswa Amadi Upadhyaksa Sarasandrana thorom mapusing oina saruyakhe thoronga mari leinana Association asigi General Secretary S Lokena haikibada Association asina thengrakpa awanungai gi wafam sing paudongkhe 25 March 2012 ta Social Welfare Department ki Granine ki makhada yang thangda leba vocational training cum production center ama hangutuna handicap singna marondom hijabang ngabiramakta asiguma training ama hangutchagi Japan degi lakpa Akimoro Tasukmoto amasung Indo Canity Ahlon Timna Japanese Hospital Manipur Khuraigi Khabai Soida leiba Isilouda Hospital Safam yamna kupna yengsin kre haina Japanese Hospital Manipur ge General Manager ge Serol Hairi Makhoyani na Japanese Second World War Victims Memorial Hospital Trust Manipur ge President TM Rajan Ayangba madi office ke staff singbu thagalamkhi athuba matamda Japanese Hospital Manipur Saba Horagani Hospital asi sanabagi damakta yamna kupna wari kyasu sanaki Japan ge ahalon kyana laktuna mateng pangani su photolongki hairi